Lakhipuronline puthokchaba August ki tang 13 Ningtam Numit ki Khomjinba Pao tabirasi. Akhannaba maroiba pao. Laibak sinba thungna pangthokna khibagum Barak Tampak ki mapam dasu 69 suba Ningtam Numit pangthokna khre. Kasar jila gi DSA lampakta rajya gi umang loisangi mantri Porimol Suklabedana jati gi machu ohung gi phiral chingkhatki. Jiribamda akan bachaksil thaurangi makhada 69 suba Ningtam Numit thauram pangthokre. Khanghaudana irang thoklakpadagi Silongda curfew thomkhre, jila marida mobile internet ban toksinkhre amasung Assamda ngarang nauna mioi chamri ga 13 gi masada COVID-19 gi anoba case thengnare. Laichad asina positive oibigi chang chada 0.9 ahum oiri. Haujik mapung oiba pau tabirasi. Laibak sinba thungna pangthokna kibugum Barak Tampak ki mapam dasu 69 suba Ningtam Numit chinglemna pangthokre. Kasar jila ki DSA lampakta rajya ki umang loisang mantri Porimol Suklabedana jati ki machu ohum ki phiral chinghat khibagalinana parade ki salami okhi. Thauramga mari leinana wangang laduna mahakna Ningtam ihauda saruk yakiba thauna phaba sahid singi maphamda ikai khumnajaki. Rajya asigi chakwa thaurangi matangda wafam kayamaram phongdokkiba kaleinana lagliba September thadagi rajya gi tongan ba loisang singda nauna thabak lak ama lauragani haiki. Rajya gi jila khudingmakta swimming pool amasung mini gym hangdoknanaba lupa crore ama khaidokle haiki. Asitanatana crore chama changna rajya asigi maphamda sanabung changma semnabagi thaurang taurisu haiki. Thauramda jila gi DC Kirti Joli, SP Ramandip Kaur, MLA Dipayan Chakrabarti na chingba maruoiba mioi kaya saruk yaki. Thauram gi manung channa COVID laichad asi lanthengnabada hakthengnana saruk yariba haksel loisangi mioi singi maphamda ikai khumnajaki. Masjidul Alam के उत्तरी एवं दक्षिण मध्य सुविधा हो Lakhipur subdivision ki oina 69 suba Ningtam Numit ki mapung oiba thauram Earl Higher Secondary School gi sanabungda pangthokre. Lakhipur gi SDO in charge amadi Kasar gi ADC Ruth Liang thangna jati gi machu ohum gi phiral chingkhatki. Thauramga mari leinana wangang laduna mahakna Kendra amasung Rajya Sarkar gi chakot thaurang kaya gi matangda panduna wangangki. Masigi mamangda Ningtam lanmi singi maphamda leisu katuna ikai khumnaki. Thauramda Lakhipur gi MLA Sri Kausik Rai, MDC ki chairperson Srimati Rina Singha, Circle Officer Jonathan Baifai, Executive Magistrate Joy Christina Ngamlai amasung ataya Akhannaba mioi kayana saruk yaki. COVID laichot ka mari lenana mangjil thana thabak tawkiba lupsing amasung Akhannaba mioi kharada thagat cherol piduna ikai khumnaki. Chanpur Amuthoi Sangit Vidyalaya ki campus ta Bharat ki Ningtam Phiral Vidyalaya sigi President Dr. KN Chana chingkhat khiba kalenana mahiroi singi oiba sana khonaba amasung isai nongmai gi thorom silangki. Thorumga mari lenana RK Gopal Sana, Professor H Noni Kumar, G Raskishore Mishra na chingba mioi sing wangangki. General Secretary Lairanjam Rambabuna thagat wahi pikhiba kalenana numit sigi thoram loisinki. All Barak Valley Manipuri Jewelry Owners Association na Ningtam Numit ki thauram pangthokkibaga loinana chahi gi mifamama Kamranga Chingya lekai da pangthokre. Mifamda association asigi member oiramba leikidraba Sarangthem Sanjib amadi Sagapam Langam Sana gi thawaina Ishwar gi khoya khada ingna chikna leirunabagi damak minute ama tumina leptuna thaunijaki. Numit asigi mifamda lamdam asigi sana saba mayam gi chakot thaurangi matangda kupna khananaina ki haina All Barak Valley Manipuri Jewelry Owners Association gi nauna khallaba President Arambam Binoy na thadorokpa pawa mada hairi. Akoina sengoliba sigi association ase matam sangna leheningi aduga mathang angangsing kaya thabak suba mi makhada suribo ojam gi makhada suribo singdo mokosi masagi dukan angapon matamda mokosi okoina mugai torogo pusallaga
chahi khuding gi mi se dum dukan manga tara ma gi order se dum hingale hingalaga matam amadadi koi all Barak Valley na tholi base asmaina all Barak Valley gi na mapung phan sai wo pam je thamjage Humutara mga suba Bharat Ningtam Numit ki thoram Lakhipur Common Club na sinduna pangthokre club ki president Ingudam Torun Kumar na jati gi machu humgi piral chingat ki bagolena na laiki draba Ningtam Lanmi singi maphamda laisu katuna ikai khumna jaki thoram da senior citizen Ingudam Binod Huirem Brajababu K Nandalal Nomita Devi Ingudam Ongbi Bina P Birahari K Bimola club ki thoburan Ingudam Dijendra ngamthang thoburan Kangabam Malem Khomba amadi atei member sing thoram da saruk yakhi Humutara mga suba Bharat Ningtam Numit All Assam Mitei Huel Langlon Thangta Association na silangtuna kasar gi kamranga da pangthokre thoram aduda loop ki president S Pradip Kumar na mipamapo Ampal ki president Ima Sanathoi Maipa gi president Thangjam Projen Assam Thangta Association gi VP H Uttam Kumar Sharma amadi atei miyoi kya saruk yakhi Ayukta President S Pradip Kumar na jati gi machu ohum gi phiral singkatuna ikai khumnaki makhata na thorom ga mari leinana thangta gi competition ama supang thokhi Rising Club Pontarapurna Humutara mga suba Ningtam Numit pangthokre President Mutum Hari Kumar na jati gi phiral chingkhatki thoromda chamaga nipumapan number Sundari LP School gi oja makok Aruna Singha Chatruka yangkai mapan number Sundari LP School gi oja TH Konungleima amasung club ki General Secretary Irom Birojit Kaloinana atei member sing yauna sanabagi thorom amasu silangki Ningtam Numit ka mari leinana Kasar jila gi Lamargram Khunaugi Lamjingba club na makhal makha gi thorom kaya pangthokre Saknai raba social activist Dr. Maimom Santi Kumar na jati gi phiral singkhatki numit asiga mari leinana member singna khungang asibu luna na thamnana bagi pantamda amona kai kya singdoktuna ahal oiraba amadi asonana singda ahawa thum yenthokhi mitei lonbu yokhatna bagi damak thorom kaya paikhatnana ba wasak lokhi Lagliba August ki tangkun imalon gi numit pangthokna ba suwarep nakhi Ningtam Numit asida club asina silliba chamlaba thorambo Dr. Maimom Santi Kumar na thagatpa phongtokhi thoramda Chandani Maimom Amit Meghna Binita na chingba member singna maroiba thodang lokhi ngasi asi August ki tang 15 aikoi gi leibang Ningtam ba phongba nimini nimit asiga mari leinana aikoi Lamargam Lamjingba club ki maigi dagi su masigi nimit asigi nungaiba phongba poina yang chinghat na ngasigi yumthong khudingda chatuna leitalala singda acha thagiyantuna ngasigi nungairaba nimit asibu phongdokli loinana khunnasigi chakhot thorang sotharaba kayabu aikoina mai pangna pukhatuna chingkhatpa nabagi damata wasak lawjari aikoina aina thingkraba laloba singna kaukiba general strike marakta Jiribamda akanba cheksil thaurangi makhada Jiribam district administration na sinduna Humutara mga suba Ningtam Numit ki thoram Jingdong lekai da leiba DC office ta pangthokre thoram asida DC Malemganba chenglei IAS na Bharat ki machu ohum ki phiral singkhatki TS Jamna Anal Assistant Commandant 7th IRB na Parade Commander oiki Thoramda 87 Battalion CRPF 7 IRB Jiribam Police amadi BDF ki contingent singsu sarukjakhi Chief Guest oikiba DCW Malemganba chenglei gi warolda Ningtamba phangnana bagidamak thawai katkraba athoba singbo aikoina kauroidabani haiki mahaki warolda Jiribamda nauna COVID Care Center hangdorakpa phamung kun leiba COVID Isolation Center thamba district asida ICU thamba asita sunatana doctor nursing masing hengalakpa oxygen plant ki tabak loisilakpa western gate ki ayamba saruksu loisilakpa lenana Manipur pumbagi oina Jiribam district na chada marfutara threat ki changda COVID vaccine kapthokpada Jakurador GP na state asigi oina so ahanba GP oire haiki makha tarakpo oina Inunganbi Dance Academy na maibi jagoi Pung cholom amati Jiribam Police na Jiribam Fire Service ka khusamnaraga band display utkhi thorom gi loisalakpada S Indrajit Singh ADC Jiribam na vote of thanks speak haina Jiribam News Network tegi phangba pawasina hairi
Khanghaudana irang thoklakpadagi Silongda curfew thamjankhre jila marida mobile internet ban tawsinkhre Silongda nongmaijing nimit khanghaudana irang thoklakpadagi Rajya asigi East Khasi Hills District ta August ki tang 15 nongmaijing nimidang pung 9 dagi hauraga August ki tang 13 ayuki pung 5 phawba curfew thamjankhre Tawdok asigi matungda Meghalaya gi Home Minister su resign tawkhre hiramasiga mari lenana Assam gi Special Director General of Police GP Singna tweet tawduna curfew tawriba asiga mari lenana matamasida Silongda chattanaba khangalakre Assam gi yaipai yumbal loisangna puthokiba COVID-19 bulletin gi matungina Assam da ngarang mioi chamri ga 13 gi masada COVID-19 positive oi bathangnakhre laichadasina Kasar jila da mioi 13 hailakandi da mioi 3 aduga Karimganj jila da mioi 8 ki masada COVID-19 positive oi bathangnaki positive oi bagi chang chada 0.9 oiri Assam da ngarang mioi 10 laichadasina laikhidabaga loinana laikhidabagi apunba masing 5,3 sukre Manipur gi haksel loising thokpa paw matungina mioi chatruka subna ani gi masada ngarang COVID-19 positive oi bathangnakhre laichada sidagi mioi changma ga 63 phaduna hankhre layeng chathaduna leiriba active case ki masingna 3,394 ni Manipur da ngarang laichada sina mioi 10 laikhidabaga loinana apunba laikhidabagi masing 1,4 sukre Aroibada maroiba paw amukhana Laibak sinba thungna pangthokna khibagum Barak Tampak ki mapam dasu 63 suba Ningtam Numit pangthokna khre Kasar jila gi DSA lampak ta rajya gi umang loisangi mantri Porimol Suklabaidana jati gi machu ohung gi phiral chingkhatkhi Jiribamda Akhannaba chaksil thawrangi makhada 63 suba Ningtam Numit thawram pangthokre Khanghaudana irang thoklakpadagi Silongda curfew thongkhre jila mari da mobile internet ban tawsinkhre amasung Assam da ngarang nauna mioi chamri ga 13 gi masada COVID-19 gi anoba case thengnare laichadasina positive obigi chang chada 0.9 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare